Progressive Writer Association Manipur ngasi nangi simban gi masuna haibai oza malaya gi dai phonggi thorum maka sathar koina sayeng sayina bagi thorum pangthokpa amadi hosai lamdam dagi lengbi rakiba alamni snaw kai kudiwak ai kai kunawuchari adoloina mandane simbiba ek pandagadi kai ba mai mai ta ba mai da leiba oza na mai tin kumar oza kesi manga oza kulaf Lagi pun orang sukai kuna usai oza sarat puna bak ikai kuna usai kalau na kongon kurun jari ngasigi sajin dawa sigi meayang simbi ba oza usai na oza sudah sigi ikai kuna usai aigi sayang si environment kan beri environment kan bayi si mau salah ni kan beri mau salah ni kan bayi si nasi Manipuri kuna ada lebih isi bukan beri Nupi singkan bayar sih nupas ini semua thokang ni masih ini balik na ai sayang si emang sung tiga kali ai sayang latuk sage ai ye 25 February 2022 dah miang di sanai ma is respected mahangna panduk hai sayang tu yau ba sayang ni tiga kali masih mana miang sinar kali Adun hai ba like to the pandu yo hai like to the yawa saying si ai ngasi biang da dol tab jage masi ayam ba nupi singbu ayam ba kanna gi miang chakde jar puni sayagi mami lairang pomli nomai sadi mahoksa lai bina tambiramba mahoksa lai bina tambiramba maguntana fugai laba laikol ama amuksu sing tha da loi ba leitraba ipom na ihau da sing sang sing dagi loroi hungalak liba se laikol sing lairang sing dugi fajaba saklon sing dugi ningthi dagi Manipur imani ningthi dagi lamdam sing sanuni ningthi dagi lamdam sing ima sing walk thang laba sing khong sing dagi fugalak liba walk thang laba sing khong sing dagi fugalak liba laichin gi mapai sing na asang unha sing da Walk thang lava sing khong sing di pugalak liba laising gi mapai singna asang ba una singda sirol tawriba saum sing se yeng bagi loi ba kambanai de yeng bagi loi ba kambanai de pak lava samur gi ipomna fajaba su hende he ima he maitai sanu atia gi thawal misangna laiting duna fajaba gum Atiagi thawal misangna leiting duna phajabagom mafam khuding leiting oiriba laisi leitholiba mafam khuding leiting oiriba laisi leitholiba ningthi rabi he loktak pat mayamna hauna lare minungsigi nungsiba singi saktafam oiribi he ima Yenglakli kalak apam oiraba laikol sida ngasigi ayuk ki sana gi numitna yenglak pada maring salai maru chanlaba asang ba phauna sina harang nolai nungai bagi pankhaida malang bana tanare amo thambal siroi ni skumbi kwak lai singarai takhe lai kusum lai kaya da ningthi jakrabano ai khogi lamdam sigi lairang singse laina singi laikada pakliwa liklagi fajabada nami banusina kangau humzilai saum panglaba laina singna wairakpada taruraba irik singna laikok ta tarabada mapa naidaba fajaba singdura usek oya sa kai singna ngasigi makhongda yomliba singsina karigi makhongda yomliba singsina karigi he apomba fajaraba ningthiriba leirang Manipur kawi ima maitai sanuma Kangleipak kawi nanggi nagunsi inthokna ningthikredako masibu ngakpa haibase mapari akhoina nattabra
amamba matamgi selda amamba matamgi selda kumtharaktuna amamba matamgi selda kumtharaktuna apomba laigi laika khudingda apomba laigi laika khudingda khutpu group sendaratuna magi nangi adugi nakan napak tane ikheng tana sai makhoi singdudagi makhong sangliba tingkhang singduna makhong sangliba tingkhang suna ngasigi maithei chanula singsida maduna karibu kandoriba maduna karibu tongjadoriba maduna karibu kanadoriba maduna karibu tongjagadoriba anubu yaning anubu masak ariyu makok aru makudagi Tolaki AK-47 rocket missile atom bomb ngasigi maitei sanula singdagi mitki pidagi ngasigi maitei sanula singdi mitki pidagi nongmai sarong palai karibu nakkadagi pongnapam imana afabasu lei fattabasu lei afabasu lei fattabasu lei makhal suraba apomba leirangni kalak napam oiraba mani gumnaba leikoli singthabagi loiba naida mafamni leirang pomlingai nongmai satlingai leirang pomlingai nongmai satlingai maitei pari singi thauna leilingai maitei nupigi izat lauringai kapigani AK-47 atom bomb ikheng tana saihingani pari atau singi AK-47 kurumjai